Tamoigi potlumduna hinmankibana thabak amattada lupsinna pukning changna tawbasu ngamdre. Nungthil chuppa ama kauba ngangba khumdana lairurasu numidang wairam tasilakpaidadi hawgalaktuna mathawdo loisilli. Sinthasu leishihenbigi matawdo nungaitaba phawrasu kaisu hairudre. Tawpham thokpa pangba yaba mateng tumina pangshinbi. Laima thoraktuna Bema karigino asai kauba ngangba khumdakai thonglon chilaga lairibadi. Adumaina tawno ni imana kayarakno nangonda hairido. Nungaitradi sauningadi phajana hayona kayarakno aina hairido. Kaisu tawdi masi ai tumthara lairami aduda tahaudre. Matung manaudine adumaina tawgano. Ibungo laitrabadi thongdo pura lonchingano kaba kaba ngashilu. Hoi masi Somdana kamdauri Loya Marsan anidu khakphamduna kupthana wari tauri. Marsanna aina nasado alert oina layo hairaga nungsidiba. Aisu gyan tahaudre phajana tumthara lairami. Paikhombana phone tawrami paihaudra haibashidani aina mathayam sarisi. Tawrami ba misakse Paikhomba oiribra natragana yeknaba singna magi simda sizinaduna tawraibra. Ngai korki Sigi wasina muk nakalama romda thamkhraga Carolina hairamlibo wafamduna kayamuk yamna thajaba yaribano haibado aikhoini kupna muktangdi khanaba phai. Marsan sorda sangna hondoktuna Loya aida singna hairabada kokse buba thangba ngamtre. Kari decision lawgani ai khangde. Mana hairibu wafamse kayamuk yamna chomliba sisu khanthaningi. Aduga aigi nupigi yeknabi amana aigi nupigi matangda phattaba tamsilakpada aina thajaba yarishina kadai phau aida singna chamamnari khanpham khangdaba haibabu tasingna khangdre. Arke aigi wakhaldadi Carolina hairiba warise amuksu khanaba yai maramdi laijaki matangda aikhoina leshi henbida khanghalak tungdagisu problem mayamse thoklakpra haibagi chingnaba lei. Hoi Farasu phatrasu luhungduna lauraba nupini nangsu mabu nungsi ai khangi. Pomna maksti oidunasu leishi henbi kanano karam tawba mino mana leisharingai matamda nanga maga thamoi tinana launarakiba natte. Aduna wakhal khanthabagi wadi yamna yari. Marsan Loyana hairibado thausadabadi natte. Pukningda ningjing mangjingnai jingnasi kadai loina bidubu thajasi kadai adubu masu hairi. Loya aina mabu lauri bet amatada sir tawduna yum amatada laiminarakpa thakrade hairakli. Sigi sumathakta leisharingai nukshinaraktaba nakalamada thamlaga aina kupna thijinbada leishi henbi phattaba miyoidi minungshi saubi migidamang mateng yamna pangbi awa ana munna khangbi oina horakpani. Masagi anabanasu hogat kangkhatpa ngamda koina sangna lairure. Masi puptok toklaga maru oibaromda laklagana mana laijagi paikhombagi mangnaba khudongthinaba silaga tongjaribasina kaino. Loyasu wakhaldu munna khalli tarai hekta lauruba yaba phirep natte. Nupiduda kit namduna maral sibasu hakmalli khanthanai anido Marsan makha tari. Kaigumba mana adugumba aronbada tawramlabadi aigi inakta naknaba kaidawnungdo honaroi. Aduga masada akiba yamna natrabasu kharamakhaidi soidana loinagani ahongbasu kharadi ugani ai magi mataw phajana khangi. Arke thajadaba komdani hena ngalai haiba ahalamanchingna hainaramba wahida mikupsida khanthaningi. Aidi amaromda Carolindo yam chingnai ma afaba nupi natti aduga mataw karamna mana ikhoigi matangda khudingma khanglibano sisu khanbada chamamnadaba ngamde. Adu oiraga upai matawduna Caroline nakshinaraga akopa marol khangdoknabu hanabadi. Caroline nakshinabadi kashiluba thabak natti. Yumda lairibiduna khanglaklabadi shigi wani. Aina divorce tawbagi wapanbani. Ma nungaitabay mamitai. Chak ising su phajana chadena ichan tombina ingonda tami. Mamai mamit ikut-kut khaile hobani. Ngasaisu aina tawrise lalibra chumlibra isai tanta hanjin khanbada wakhal thokta bahaibu dasingna thoktrabani.
Loyana, Arke, Laishian with him at the Irai Bataboni. Hoji Kyoinadi, Mang the Tariba Aruba problem sa, Hana cook no Bohana kissing. By Kombagi Punchikan Bana, Quaidiki Chow with Hodani Kana, Junction Minar Pana Tribani. Tung Halas the Hidibra. Aning ba apam, Tangai further Bakarapang Nabohot Navadadi, Nungsibini Kaziglap took the Laishi Warip Navanatra, Ibanimak. Lauriba Pirepto, Pakang Oina Lady Bamangonda Sok Travaso, Yumpanduna Lady Bamangondadi, Asuki Matik Shoi. Adawa Nungsiba Maruptuna, Maroni Kana, Wakalda Pirep Amadi, Jetna Lep Jakre. Tohen Biso, Mangaga Unaruba Mikupte, Mayon Kang Dunalay Raba Tamoido, Nauna Nungshiyening Hun Bahorakli. Mangana Kangdida. Aiso, mamangda, atopa na kaya mo okre. Meet na pase haina, lekay ko'y tuniyang lubas to yakre. Adobo, tamoy na ko'y dana, si madinong shire kanjarak pa dilerakti. Nang uba mikop ta kaktani, tamoy na marolo lakpa. Nupa na hay bawasya, tasa bakahin ng amde aydi, langnam daw ram mangakta. Nupa kara na tawraga, nupa ko ding magsira na uba dilan ganida. Nupida so dumaklay ba ni? Laite hay ba natte da, aduda sum. Ko'y nasang na loynaraga, ay gigun kang lakani. Kang na bahig hobaga, ay bupura tazaw dudi, ay naso hayroida. Wahay na hayraga, tazada ba di, itaw nooy na utto na, karam taw itak ningi. Ay so, nataw do ba taram na lawsin na ba ngay jari? Toyan be, kay hayge. Nangsa, kay numit po ke. Friday da po kay dawrage. Wakala makalini. Kay wakal kaliba. Baka nga mana, laisabi madakan mo wakal. Kari haining liba aduna. Ahal naman siyang nahay na budo kang bra. Kay hay na riba. Nupi na haladi, paisabay na. Is, ato di taay nagiwani. Paisabay ba pay da bahay ba sidi, hot na ba'y makapoli. Hoy, laibag chong bahay ba mabudilay ko. Aduga, nupi ahan lawri na, tabag suksusuda na, kongray niklaga inakun mangay ba di, Mangda mangratan bagumbani. Ado, kay dawragi, ado may hayri di. Nupi nangonday hanbi ka pamla iraba. Ado, amaboyri. Nang nade ay se, siyembi sabi ba to Kamay na no hay se. Tuesday pokpa se. Friday pokpa na, siyembi sabi ba to hay na ba ni? Yari hinang su, wari gadi. Ado ko mamayam do kanjilaga, tabaka sudraba, kay suka na rin ko, hay biri sini. Tabagi wadi nang nupan hay tabalay dida. Anido, awa nungay, tunggi punsigi damag, wari saduna, haraw na loynari. Ko'y na kang narakdaba, matang sida kasyut hoydokte hay baduni. Iko'y dribo oy jarabaso, marido madi inak naksinay. Somda na kamdawri. Nupido, ninihum ni pasana chathak pataw dabaga, imungi tabaying kang singdo mana ayam bataw baga, masado, Hana daki sonjabaga, ipon punchin kiduna, mamay mamit imak makshin, kuju tay petay. Kuju do ngaw bani na ohong bato adumag, iraylay na kang bangambi. Marshan na tawag halakto na kada changlakpada. Jinda tathina, kay na resi chayriba. Wakalda na, Lamlanbi ni, kay na kibada, tamoy do da may jak amata puroy kaliba. Marol tok da tamoy do na di, nupi mabo, manangnak na chingshilo. Yatang taw thariba. Wakal mayam si pumtong tongan kraga, kay na resi, potapong kang drichay riba saktamdo, gado da hanjilakpada, mamitlay kay koy do na thirai. Urak tabana, amuk sukaw shirahay na machilengge tawbaga, nupido so, makoktum lobaloy bagi, washroom dagi thoglakpaga, mapacha na kre. Kathoklam ba mayado, nupi mana samin pangkini matagom, thunayang no umsilli. Yeng dabasa, yeng libamik yeng tuna, yeng na binining basong ngamlodi, ngay hakdogi. Nupi magi manakda, kong thang tu na chang shilak to na leplaga. Nasangam dragay ngon da kaim ta hay dragay gino. Kang hauta na tawrak pa mataw to da, ngaglap yeng lai, marshan na. Abima, kay dawragay hay ba nina? Ay na isa nungay ba nungay taba, yampong da hay do sinagay gino. Nangse, ay gino pinatro. Nanggi awaba nungay taba singdo, ingon da hay da na, nang kanada hay ga hay ba no? Loy na binahay ba dumadi, ning sing biram bagit hagat chari.
ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯀꯩꯅꯣ ꯕꯦꯝꯃ? ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯒꯦ? ꯍꯣꯏ, ꯍꯥꯏꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯕꯨ ꯊꯩꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯇꯧꯏ꯫ ꯃꯥꯔꯁꯟꯅ ꯑꯃꯨꯛꯁꯨ ꯊꯥꯖꯤꯟꯗꯨꯅ, ꯉꯁꯤꯒꯤ ꯀꯩꯀꯩ ꯆꯥꯔꯦ ꯅꯪ? ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯦ꯫ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ꯫ ꯋꯥ ꯂꯣꯠꯂꯤꯁꯦ ꯑꯩꯔꯣ ꯅꯠꯇ꯭ꯔꯒ ꯌꯥꯝꯕꯨꯡꯂꯣ? ꯅꯪꯅ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯅꯕ ꯄꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯌꯥꯝꯕꯨꯡꯗ ꯋꯥ ꯍꯥꯏꯅꯕ ꯍꯥꯏꯅꯗꯕꯒꯤ ꯃꯇꯥꯡꯗ ꯊꯣꯏꯅ ꯍꯥꯏꯈꯤꯗꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕ, ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯄꯁꯨ ꯌꯥꯝꯕꯨꯡꯅ ꯑꯣꯏꯈꯤ ꯃꯥꯜꯂꯤ꯫ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯁꯤꯡꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯕꯦꯝꯃ? ꯑꯩꯅ ꯀꯩ ꯏꯇꯤꯛ ꯂꯩꯕꯩꯅꯣ ꯌꯥꯝꯕꯨꯡꯗ ꯁꯤꯡꯅꯗꯣꯏꯁꯦ? ꯑꯩꯕꯨ ꯋꯥ ꯉꯥꯡꯍꯜꯂꯣꯏꯒꯦ ꯍꯥꯏꯔꯗꯤ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯏꯁꯤꯡꯗꯣ ꯆꯥꯗꯅ ꯇꯧ, ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯑꯗꯨ ꯌꯥꯝꯕꯨꯡꯅ ꯌꯦꯡꯁꯤꯟꯕꯒꯤ ꯄꯥꯟꯅꯕꯩ ꯃꯊꯧꯁꯨ ꯊꯣꯏꯅ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯥꯔꯁꯟ ꯍꯟꯗꯛꯇꯤ ꯅꯨꯄꯤꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯅ ꯆꯦꯜꯂꯞꯅ ꯄꯥꯏꯗꯨꯅ, ꯑꯗꯨꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ? ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯁꯥꯎꯔꯞꯅ ꯂꯧꯊꯣꯛꯏ꯫ ꯅꯨꯡꯉꯥꯏꯇꯕ ꯏꯍꯨꯜ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯈꯤꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯄꯨꯟꯁꯤꯁꯦ ꯍꯧꯈꯤꯕꯗ ꯅꯤꯡꯗꯥ ꯇꯧꯗꯨꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞꯁꯤꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯅꯁꯥꯅ ꯄꯤꯖꯒꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯁꯣꯛꯂꯛꯀꯅꯨ꯫ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯌꯥꯝꯕꯨꯡꯒꯤ ꯑꯄꯥꯝꯕꯗ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯌꯥꯔꯦ꯫ ꯌꯥꯝꯕꯨꯡꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇꯨꯅ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯔꯅꯤ꯫ ꯃꯥꯔꯁꯟꯁꯨ ꯑꯅꯝ ꯀꯟꯕ, ꯃꯥꯅ ꯉꯝꯗ꯭ꯔꯤꯈꯩ ꯌꯥꯗꯦ ꯍꯥꯏꯕ ꯃꯤꯗꯥꯅꯤ꯫ ꯍꯟꯗꯨꯅ ꯐꯥꯔꯒ, ꯈꯥꯏꯅꯕ ꯈꯥꯏꯅꯗꯕ ꯑꯗꯨꯅ ꯀꯣꯟꯅꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯅꯪꯉꯣꯟꯗ ꯊꯦꯡꯕ ꯁꯣꯛꯄꯒꯤ ꯑꯩꯒꯤ ꯔꯥꯏꯠ ꯆꯥꯎꯅ ꯂꯩ꯫ ꯑꯅꯝ ꯀꯜꯂꯒ ꯅꯁꯥꯅ ꯊꯟꯇꯅꯤ ꯋꯥꯖꯗꯧꯕ꯫ ꯀꯅꯥꯅ ꯅꯪꯒꯤ ꯅꯍꯨꯠ ꯁꯤꯟꯗꯨꯅ ꯋꯥꯕꯤꯔꯛꯇꯧ ꯅꯠꯇꯦ꯫ ꯅꯔꯥꯜꯒꯤ ꯗꯟꯗꯤ ꯐꯪꯕꯗ ꯀꯔꯤꯒꯤꯗꯨꯛ ꯌꯥꯅꯤꯡꯗ꯭ꯔꯤꯅꯣ? ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯅꯨꯄꯥꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯃꯥꯔꯁꯟꯁꯨ ꯃꯤꯠꯌꯦꯡꯗꯨꯒ ꯃꯤꯠꯆꯥꯟꯅꯅ ꯌꯦꯡꯗꯨꯅ, ꯊꯃꯣꯏꯗ ꯋꯥꯈꯜꯗ ꯆꯨꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯕꯨ ꯑꯣꯠꯄꯒꯤ ꯗꯟꯗꯤꯗꯣ ꯀꯌꯥꯝ ꯆꯥꯎꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯕꯦꯝꯃ? ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥꯍꯩꯗꯨꯗ ꯁꯥꯍꯨꯝ ꯑꯃꯗ ꯅꯨꯄꯥꯗꯨꯕꯨ ꯏꯟꯊꯣꯛꯇꯨꯅ, ꯅꯨꯄꯥꯅꯦ, ꯉꯝꯃꯤ, ꯅꯈꯥ ꯄꯣꯜꯂꯤ ꯃꯇꯥꯒꯨꯝ ꯅꯅꯤꯡ ꯇꯧꯈꯤꯅꯤꯡꯕ ꯑꯩꯅ ꯌꯥꯅꯤ ꯈꯟꯕ꯭ꯔꯥ? ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯎ ꯐꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯩ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯈꯥꯡꯂꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯅꯈꯥ ꯊꯥꯅ ꯅꯪꯉꯣꯟꯗ ꯅꯣꯟꯖꯗꯨꯅ ꯅꯨꯡꯁꯤꯕꯤ ꯈ꯭ꯌꯥꯅꯤꯖꯒꯗꯕ ꯑꯗꯨꯛ ꯇꯣꯟꯊꯕꯤ ꯅꯨꯄꯤꯗ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏ꯫ ꯗꯥꯏꯚꯣꯔꯁ ꯇꯧꯅꯔꯁꯨ ꯆꯦ ꯃꯇꯠ ꯑꯃꯗ ꯅꯪꯅ ꯁꯤꯟꯗꯨꯅ ꯑꯩꯅ ꯁꯤꯒꯅꯦꯆꯔ ꯇꯧꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯈꯥꯏꯅꯕ ꯄꯥꯝꯂꯕꯗꯤ ꯀꯣꯔꯠ ꯌꯧꯅ ꯅꯥꯈꯩ ꯁꯦꯡꯅ ꯄꯨꯟꯁꯤꯒꯤ ꯍꯟꯖꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯌꯥꯝꯕꯨꯡꯁꯨ ꯌꯥꯝꯕꯨꯡꯒꯤ ꯑꯄꯥꯝꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯆꯈꯤꯕ, ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤꯕ, ꯃꯁꯤ ꯌꯥꯅꯕ ꯃꯑꯣꯡꯗ ꯂꯣꯏꯁꯤꯟꯅꯒꯅꯤ꯫ ꯑꯩꯕꯨ ꯃꯃꯜ ꯂꯩꯇꯕꯤꯒꯨꯝ ꯑꯣꯏꯍꯟꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯨꯡꯗ ꯃꯅꯥ ꯃꯅꯤꯟ ナꯏꯕ ꯃꯩꯁꯥ ꯂꯥꯡꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯏꯅꯥꯛ ꯅꯛꯁꯤꯜꯂꯛꯇꯅꯕ ꯍꯣꯠꯅꯕꯅ ꯌꯥꯝꯕꯨꯡꯒꯤ ꯑꯐꯕ ꯑꯣꯏꯅꯤ꯫ ꯊꯥꯖꯔꯨꯗꯦ ꯑꯗꯨꯛ ꯊꯣꯠꯄꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨꯃꯛ ꯍꯦꯛ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ꯫ ꯃꯥꯔꯁꯟꯗꯤ ꯃꯥꯅ ꯗꯥꯏꯚꯣꯔꯁ ꯇꯧꯁꯦ ꯍꯥꯏꯕꯗ ꯅꯨꯄꯤꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯇꯥꯏꯌꯣꯟꯅꯔꯤ꯫ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯥ ꯃꯊꯥ ꯁꯥꯕ ꯑꯃꯁꯨ ꯌꯥꯎꯔꯛꯂꯕꯅꯤ꯫ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜꯗꯨꯃꯗꯤ ꯏꯀꯟ ꯀꯟꯗ, ꯃꯇꯨꯡ ꯇꯥꯕꯗ ꯅꯪꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇ ꯑꯩꯅꯁꯨ ꯌꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯔꯤꯁꯤꯅ ꯇꯠꯇꯨꯅ ꯈꯥꯏꯅꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯪꯕꯨ ꯑꯩꯅ ꯌꯦꯡꯁꯤꯟꯕꯒꯤ ꯍꯛꯇꯣ ꯂꯩꯔꯦ ꯕꯦꯝꯃ꯫ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯉꯤ, ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯆꯥꯛꯇꯗꯤ ꯇꯥꯏꯅꯒꯅꯨ꯫ ꯅꯁꯥꯗꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯤ꯫ ꯀꯣꯟꯅꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯒ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯪꯒꯤ ꯑꯍꯣꯡꯕꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯣꯏꯁꯨ ꯉꯝꯗ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥ ꯉꯥꯡꯂꯝꯗ꯭ꯔꯦ꯫ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯟ ꯃꯁꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯈꯜꯕꯨ ꯈꯟꯒꯗ꯭ꯔꯥ, ꯌꯨꯝꯁꯤꯕꯨ ꯀꯥꯏꯗꯅꯕ ꯈꯟꯒꯗ꯭ꯔꯥ, ꯀꯦꯔꯣꯂꯤꯟꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨꯕꯨ ꯊꯥꯖꯁꯤꯔꯥ ꯊꯥꯖꯔꯣꯏꯁꯤꯔꯥ? ꯊꯥꯖꯔꯣꯏ ꯍꯥꯏꯔꯒꯅ ꯑꯗꯨ ꯀꯨꯞꯊꯅ ꯋꯥꯔꯤ ꯈꯪꯂꯤꯕꯗꯣ ꯁꯨꯈꯪ ꯈꯪꯂꯝꯃꯣꯏ꯫ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯄꯨꯡꯂꯥꯟ ꯂꯥꯜꯂꯤ ꯈꯟꯗꯣꯛꯄꯁꯨ ꯉꯝꯗ, ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯈꯜꯂꯕꯁꯨ ꯍꯥꯟꯅꯗꯩ ꯌꯥꯅꯗꯕꯅꯤꯅ ꯃꯥꯡꯅꯕ ꯁꯤꯟꯕ ꯑꯣꯏꯔꯝꯂꯗꯤ ꯑꯃꯨꯛ ꯈꯟ ꯀꯣꯛ ꯃꯅꯨꯡꯗꯨꯗ ꯎꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯁꯣꯔꯒ ꯍꯣꯟꯐꯝ ꯈꯪꯍꯟꯗꯦ꯫ ꯂꯩꯃꯒ ꯅꯤꯡꯊꯦꯝꯒꯗꯣ ꯃꯈꯥꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ꯫ ꯂꯩꯃ, ꯅꯪꯅ ꯃꯃꯥ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ꯫ ꯅꯆꯥ ꯅꯃꯧ ꯑꯅꯤꯅ ꯅꯨꯡꯗ ꯆꯤꯛꯅꯔꯤꯕ
ꯇꯧꯅꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤ ꯁꯝꯈ꯭ꯌꯥꯅꯁꯨ ꯅꯆꯥꯅꯨꯄꯥꯁꯤ ꯈꯔ ꯉꯥꯡ ꯆꯩꯕꯤ ꯇꯧꯔꯕꯗꯤ ꯐꯗꯧꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯉꯥꯏꯍꯥꯛꯀꯤ ꯍꯣꯏ ꯍꯣꯏ ꯆꯠꯂꯁꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯏ ꯌꯨꯝꯗ ꯆꯥꯛꯁꯨ ꯆꯥꯗꯦ ꯂꯣꯌꯥꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯗꯕꯨꯗꯤ ꯃꯄꯥꯟ ꯊꯣꯛꯂꯒ ꯃꯥꯒ ꯆꯥꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯄꯥꯏꯈꯣꯝꯕ ꯐꯪꯉꯤ ꯐꯣꯟꯗꯨ ꯆꯠꯄ ꯀꯧꯕ ꯂꯩꯇꯦ ꯏꯆꯥꯁꯨ ꯃꯤꯆꯥꯁꯨ ꯄꯨꯜꯂꯤꯕ ꯑꯍꯨꯝꯃꯛ ꯊꯕꯛꯀꯤ ꯃꯇꯥꯡꯗꯗꯤ ꯃꯥꯏ ꯄꯥꯛꯅ ꯐꯅ ꯌꯥꯝꯅ ꯇꯧꯃꯤꯟꯅꯔꯦ ꯍꯥꯏꯕꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯐꯣꯔꯁꯥꯠ ꯂꯥꯎꯕ ꯉꯥꯛꯇ ꯑꯣꯏꯅ ꯍꯦꯛ ꯇꯧ ꯑꯩ ꯃꯊꯥ ꯁꯥꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯊꯦꯡꯒꯦꯔ ꯉꯟꯒꯦꯔ ꯄꯨꯁꯤꯜꯂꯛꯁꯅꯨ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯜꯂꯨꯔꯒ ꯄꯥꯝꯕ ꯄꯥꯝꯗꯕ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯃꯩꯁꯥ ꯂꯥꯡꯒꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯐꯨ ꯆꯩꯗꯅ ꯇꯧꯕ ꯌꯥꯔꯤꯕ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯕꯅꯤ ꯑꯍꯦꯟꯕ ꯋꯥꯍꯩꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯁꯥꯅꯤꯡꯗꯦ ꯃꯁꯥꯅ ꯀꯔꯤ ꯀꯝꯗꯧꯕ ꯂꯣꯏꯅ ꯈꯪꯂꯕ ꯉꯥꯛꯇꯅꯤ ꯂꯩꯃ ꯃꯊꯥ ꯏꯁꯥ ꯁꯥꯅ ꯑꯩꯁꯨꯅꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯋꯥꯈꯜꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯦ ꯁꯤꯜꯂꯨꯕ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯑꯔꯦꯝꯕ ꯉꯥꯛꯇ ꯇꯥꯔꯦ ꯅꯨꯄꯤ ꯑꯣꯜꯂꯛꯈꯤꯗꯨꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯕꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯐꯒꯗ꯭ꯔꯥ ꯈꯜꯂꯨꯕꯒ ꯅꯆꯥꯅꯨꯄꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯨꯍꯣꯡꯕꯒ ꯌꯥꯔꯛꯈꯤꯕꯗꯨꯗ ꯁꯤꯅ ꯐꯔꯦ ꯈꯜꯂꯨꯕꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯐꯠꯇꯕꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯦꯛ ꯇꯥꯔꯦ ꯅꯤꯡꯊꯦꯝ ꯂꯩꯃꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯕꯅ ꯅꯉꯣꯟꯗ ꯂꯣꯏꯅ ꯇꯥꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯅꯦ ꯃꯃꯥ ꯅꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯁꯦ ꯄꯦꯟꯗꯗꯨꯅ ꯍꯥꯏꯕꯅꯤ ꯐꯅ ꯌꯥꯝꯅ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯒꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯔꯝꯂꯒꯗꯤ ꯑꯁꯤ ꯌꯧꯅꯗꯤ ꯊꯣꯛꯂꯣꯏꯗꯅ ꯃꯥꯅ ꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯊꯛ ꯇꯧꯗꯕꯗ ꯃꯤꯒꯤ ꯃꯆꯥꯁꯤ ꯀꯔꯤ ꯅꯨꯡꯉꯥꯏꯔꯝꯗꯧꯔꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯅ ꯏꯟꯊꯣꯛꯄ ꯅꯨꯄꯤꯅ ꯌꯨꯝꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯧꯅꯗꯦ ꯃꯥꯗꯤ ꯃꯄꯥꯟ ꯊꯣꯛꯂꯒ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯆꯥꯔꯅꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯀꯔꯤ ꯀꯔꯝ ꯇꯧꯍꯧꯒꯦ ꯃꯌꯨꯝꯒꯤ ꯃꯤꯅ ꯇꯧꯅꯔꯤꯕꯁꯤꯡꯁꯦ ꯈꯪꯂꯛꯄꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯕ ꯆꯥꯗꯕꯒꯤ ꯊꯣꯏꯅ ꯈꯟꯖꯤꯟꯗꯦ ꯂꯝꯗ ꯊꯣꯛꯂꯒ ꯑꯗꯨꯝ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕꯅꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯊꯧ ꯆꯤꯟꯕꯒꯤ ꯍꯧꯅꯁꯥ ꯃꯇꯧꯗꯨꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯅꯨꯡꯗ ꯂꯥꯟ ꯃꯆꯥ ꯃꯆꯥꯁꯨ ꯇꯧꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯆꯤꯜꯅ ꯊꯣꯛꯅ ꯋꯥꯔꯦ ꯍꯥꯏꯗ꯭ꯔꯕꯁꯨ ꯋꯥꯔꯦ ꯍꯥꯏꯕ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯉꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯟꯅ ꯆꯥꯏ ꯆꯥꯗꯦ ꯈꯪꯗꯕꯒꯤ ꯆꯔꯥ ꯍꯦꯟꯕ ꯀꯌꯥ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯗꯅ ꯇꯨꯝꯈꯤꯕꯗ ꯃꯆꯟꯅ ꯊꯦꯝꯗꯨꯅ ꯄꯤꯖꯗꯨꯅꯁꯨ ꯆꯈꯣꯝ 3-4ꯗꯒꯤ ꯍꯦꯟꯅ ꯍꯨꯛꯆꯤꯟꯕ ꯉꯝꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯑꯣꯏꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯗ ꯂꯩꯃ ꯅꯤꯡꯊꯦꯝꯗꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯕꯅꯤ ꯃꯆꯥꯕꯨ ꯂꯨꯍꯣꯡꯂꯨꯕꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯔꯕ ꯈꯣꯡꯐꯝꯂꯥ ꯍꯥꯏꯅꯁꯨ ꯋꯥꯈꯜꯗ ꯇꯠꯇꯅ ꯈꯜꯂꯤ